Lima! Ay nang mo thamo siya nang dusigi ba de? Nang ginaran niya nang dusigi ba de? Ngasi nang ngayon na pinabi mo paisak siya. Mitahui na lang na ba de? Nang gisumatam soy na laki ni. Adubo. Ay nang nagkanda mo tingnan mo Lima. Lima! Ay nang nagkanda mo nga mo ba de? Ay nang nagkanda mo nga mo ba de? Loksing habisidina ashibilani. Ay ngodo yungne. Ay nang ngasi loksing mayamdo konru lermabdi. Ngasi ay na orisi oiramgadro. Hojikti ay bu nungaiba ay bu nungaina hingma maige shir kanam nei pote. Ashida sunatana. Kanagi hoksing loan. Isani pigi tabaki sel. Punamak singse. Microfinance tagi lakpa interest nani ne. Ay gidi lantum loksing am talake. Ay gi lantum hai babu microfinance tagi laiba sendoi mayam se. Yam chumi. Morning kimse. Hey ma. Hey. Ni babu se kaidoraगे. Moi babu. Moi babu. Babu kaidoraगे. Babu. Moi babu. Babu. 이마 이생기들 보이러. 바보, 새 서울 상상 나오러 봐. 공격한다는 공격장이네. Pamde, makoy ibig nuksi. Ay dupigi mo rin da sopa. Dupigi ang takbo ng dawan pante. Tawse. Ngasi ay binumsi tagi. Ay gitsada. Napam gi singmari amabok ta halaba. Numito. Nang ngay gimari ta ni khaba. Kari. Sidanini aina nupigi marana hingba talle na harise. UP amani thakpagi su nupigi ayaba yaudadi thakpa yadabagi mongda yam lurene. Nupigi marana hingbase nungdi nungaibenebu nupigi makhada legenbadi cheksinjo. Yengutu uredana nupamga taurise. Nangna miremni mana ofisarni senaba kalgo paijagini Waro bibi yade. Aigi se kitang tenge. Pre-wedding shoot laiba. Ado guest gi matang ordi personal loin lobi kano. Ai ta segna corruption support tawjade. Aduga guest su code yokhrabanina maduda aina kari su tawba ngamni thajadre. Hoi. Somji phibam khara chadre haiba ai khangjai. Matang sida aina tawba ngamba haiba bu. Ai chegi jage. Somna pambay maunto kai thosi jena biro. Ay soigre. Sarna wakhalana khanbira male. Ay sardagi selgi mateng liba lakpa natte. Aina soikiba khongpham ama khaki soigre na haige lakjabane. Sargi anoba punsida nungaiba mai pakpa oibiyo.